sensa sana tawraga NRC kona tawbadi Manipur gi yelhomi hatlaga illegal immigrants kanbani isino me ngasi gi paw khara yengminasi adugi mangna maru wafam khajitang thamjage Kuki singna taliba demand phangdri makai kana go amata wari sanaroi haina KSRC na phongdore amadi Manipur gi CM da KSRC na matung mana Kuki na ta bafam da lakpa yaroi Manipur gi CM ni ikai ba khangda badagi kangpok bida lakpani haina phongdore KSRC habdi Kuki Human Right Council na phongdora pani aduga loina na Kuki ingpi Manipur na so ngarang Manipur gi CM na kangpok bida lakpa boycott tawre amadi hojik yamna mori bo apha ma Manipur gi CM na kangpok bida chalubagi matungda national highway chathoksin tobagi ayaba pirane na phongdokhibado nongalakpada phola sare ai yamna nokningi da khoi Manipur gi CM se ko ngarang Manipur gi CM na national highway to chathoksin tobado ayang ma matamda chathoksin toholani haina ba nongalakpada akhoi gi CM matung manau lakpa yaro haina KSRC na phongdore nokning dro khoi Manipur gi CM se ko ngarang Manipur gi CM na haibane ba aina kangpopi de chaluba matamda makhoi na di yamna harau na chathoksin tobada athingba pibagi wakhalon amata leihaude ayangba thuba matamda national highway chathoksin toba ya halani aina nongalakpada KSRC Kuki Human Right Council na akhoi gi CM ikai ba khangda badai kangpokbida lakpani haire ne matung mana Kuki na ta mafamda lakano haire ine aduna karam toba karino akhoi gi CM sibu kamai tawriba zat no Manipur pumba gi CM ni CM na phambiri ba phamdo Manipur pumba sigi apha phataba khanna bani ne Manipur gi CM na wai khemsa na phamiba maphamdo ngahak lairaga wari ama ngahak lairaga wari anga angang singna pangang ha adugumba wangang do akhoi gi CM na ngang doiba natiaba CM na haiba wari di adugu wafam do Manipur pumba da chana hanba ngamgadabani aba adubu kawi CM haibase kaino khangdra mare akhoi gi Manipur gi CM wai khemsan aidi yamno nokningi da akhoi gi CM gi wakhalon mayam se ko aduga ilai ge CM na thami bo wafam da nongalakpada phola sare mayam chatpagi ayaba pibadi laira dana CM phau na matung manau lakpa yaroi haire eba karino akhoi gi CM sibu kari haisige sidi hena haininga he leitre khara tamune khara yengjalune Manipur da asok yamna recharge mayam ama leiri like le soiba mayam ama leiri akhang ahe mayam ama leiri adu singdo khara phaminaro khara khangna wari khana naina biro wari ama akhoi gi CM na phongdoktrbo wafam se kyamok yamna luge bado CM na khangbidra mare pangang haining bata hai adu yaba nate akhoi gi CM haibase CM na thokiba order di Manipur pumbana adu order do follow tawhangadabani adu CM na haibire kangpokpi chalubagi matungda ayangba thu matamda chathongin tawba yahalani haire nongalakpada KSRC na matung manau akhoi gi CM Kuki na ta phamda lakpa yaroi haire base asigi matangda akhoi gi CM na kari haidorige sinida Kuki ingpi Manipur na so ngarang akhoi gi CM na kangpokbida lambodo boycott tawgare wa se ngangningai leite hainingai leite akhoi gi CM ne tawribase India gi Prime Minister na phajana khangba jani karamba Manipur gi CM se kanada khallaga aina khuloibada khwaidai nungai doribase kana no aina thigalakpa matamda khoi gi Manipur gi CM wai khemsan se oiraba jatni aduna phamwairaga pham hagolaira hagat yagadaba CM city wai khemsan ni na wai khemsan da hapaba ngasi yo phauda anobo CM ama phambagi matungda Manipur gi matangda India gi Prime Minister da wafam phau taksanba lepak praja khangna taba leite ngasi yo phauda India gi Prime Minister na karigina Manipur gi matangda wa ngangdri basi aina akhoi gi Manipur gi CM na hanghiba leite aduda kari haigani siden haninga leite Manipur gi CM akhoi gi pabung wai khemsan hana thagachari CM ama oibada CM na thambiba wafam busu ikai khomnaba uchari siden haninga leite ko kari haini chinau mayam pende da yamna tawise kaino CM amagi power se karam matamda puthoktori banaba CM ai base karino amta khangal luaba Kuki singna ngasi chathariba lanse asi karino amta khangal luaba Manipur da sumai to boy ade base akhoi su
pen ge ba khoi gi CM na ngasi lorei ba thawang se akhoi chu chungtho ke ba CM gi tamakta karam matam da CM na thawna se pang phudok tori banwa ba si kha khai janing NRC hana tawdama ke sentra sana tawsi hai bisibu akhoi Manipur gi CM gi thamoi da chaina ka amta phawdraba ima leba kanbagi wakhalon se Manipur gi CM dadi amta yaudra braba parja akhoi khaktana ima leba kanba iramdam kanba parja akhoi na ta thawaina pontha oiba akhoi gi athoba mayam na ima leba kanbagi tamakta thawaina pontha oikiba adubu Manipur gi CM gi thamoi dadi chaina amta phawdiaba ima leba kanbagi minungsi se chinda ta hairaga yadori braba thangai sengna amutang thabak ta tawraga pangthok piwa Manipur gi CM na centers tawraga di illegal immigrants sing do loina kahoraniaba karigino illegal immigrants kannaba honari base Manipur si illegal immigrants masing thingam dana sangjala yabase Manipur sarkar na sukhangi bani central government na sukhangi bani aba adu khangna illegal immigrants kanna bagi hona ba karigino aba census ana to wase illegal immigrants kanba na taraba census to ba taraga di makhoi do kahorani delimitation to bagi matung de NRC to ba taraga di NRC to bagi kari wahan thok leidi gyaba ngasi akhoi gi athoba mayam na ima leiba ki tamakta thawaina pontha oibase ima leiba kannabagi ne ba aduga Manipur gi CM ama oina Manipur gi MLA minister ama oina leibase Manipur kanbagi na tabro ima leiba nungsibagi ima leiba inamnam kan gaina Manipur gi CM ohen manatro MLA ohen manatro minister ohen manatra ba ngasi MLA amana minister amana CM amana pangthok ka ba thodang pangthok pagi mahutta tumina leisalaga central government gi yakangai na leiraga ngasi NRC tobagi mahutta sensor sana togani hairi base asida manungda karamba kari aronba leibagi no sensor sana togdori base sensor toba taraga di illegal immigrants mayam amang ngasi hana dagi leiramba Kuki gi masinga hojik leiriba Kuki gi masinga se kyamag yamna hengat lebado central government khangi bani state government khangi bani ba yellow mi oiriba Manipur gi yellow mi oiba Meetei amadi Naga amadi akhoi gi yellow mi singi masing dagi illegal immigrants gi masing ne hena hengala baneba aduna bo akhoi gi Manipur da leiriba original inhabitants mayam se khangat na bagi tamakta NRC hana tausi indigenous people sing se khana bagi tamakta NRC hana tausi hai baneba adugi matang asida hojik census hana tawhangani haina Manipur sarkar na hoji lauthoi base Manipur gi sarkar pham paiba Manipur gi CM gi thamoida Manipur nungsi bagi Saina ima leiba ki tamakta thawaina pontha oiba athoba mayam na kathui bado aduwa mayam amata ubidra bai se hainingeba manungda karamba kari aronba leibadagi census sana tawgani hairi banwa se haijaningi karigumba census sana torpa taragadi Manipur da iho ama soidana haurakani adugi apaphataba daita na kana na pudori banwa amukasu haijage Manipur kanminasi ima leba kanminasi phamda phamiba minister MLA CM mayam nasu haujiki matam sida ekhoigi ahambagi oina tawboda thabak se karino NRC ni NRC ana tawbagi thodang se lokhat minasi census te kon tawrasu jai asi katang haijaningi parja mayam na kari pami parja mayam gi apambado adu khallaga chatpadubu Manipur gi asengba CM Manipur gi asengba sarkar ama paibada sarkar gi hoji tawreiba thabak sida Parjana pelak paise asi khwaidagi ahen bathabangni parjana yadaba taragadi sarkar so kairakani parjana ta yadaba taragadi CM so kairakani parjana yadaba taragadi leipak irang haurakani aduna parjana paimba se kaino apapataba kaino khana bagi matungda logadaba thabak lokhatmine se afamje si haijage ima lebak inamnam kanmine si akhoigi athoba mayamna thawaina pontha oikiba se ima lebak ki tamaktani ngasi ima kayana mitagi pi kangdriba se masa mayamna thawaina pontha oikibado ima lebak ki tamaktane na penhoga leribani adugumba ima kayama ngasi iho oina horapa taragadi kanana so khamba ngamoi aduna Manipur sarkar gi pokni chinhanjage NRC hana tawnaba hotnamine si census te kona tawse afamse asima katang haijage ngarang Delhi gi Ramlila Maidan da pangthokiba protest da ekhoi gi Manipur gi MLA minister CM mayam da ngahak leitina Delhi chali Kuki na bom thadare Delhi chatkini Kuki na Meetei hale Delhi chatkani Kuki na Naga hale Delhi chatkani adugumba MLA minister CM mayam do ngarang Delhi gi Jantar Mantar da Safe Manipur haina India gi mafam kaya dagi changjalaga angang mayam na lawriba kholaudu da
saruk ya pam thopra thok tabra ba nahan makhi Delhi da chali na minute kang de mikup khuding gi Delhi chat pado ngarang de kaido bai chatri na kangpok pi da chat pado na aruba mathau ra ba ngasi India gi Prime Minister Narendra Modi ji na ngasi yo ba press conference am phau tau te ba ngasi yo ba da Manipur gi matang lo wafam phau ngang de ba adu da pen da ba da gi sahi mari surak pasida India gi mafam kaya da gi ngasi di khola oina laure ya ba Sikkim masa bibes na maru kok thoya ba khoi athoba kaya na thawai na pontha oi khiba du gi ikai khumna ba amadi nungai ta ba pen da ba kaya phongdok poina maru kok thoya ba Sikkim masa makse Manipur masa na te Meetei masa na te Naga masa na te Manipur gi yellow mi na te ba adubu ngasi Manipur da sahi mari suna mikap mira khona thaliba sida khangba ga maktaba dagi mayam punjalaga student mayam ma punjalaga genjis mayam ma punjalaga haiba ramlila maidana protest phongdok pane ba adugi mafam duda ekhoi gi Manipur gi MLA minister CM mayam duna yawfam thopora thoktra ekhoi na ning hanna leiragadi India gi Prime Minister Narendra Modi ji na thausa gadra ba asi punamak se ekhoi Manipur gi MLA minister CM na soibadagi tawbani ba kangpokpi da ngarang chatpaduna hana aruba mathaura ba kangpokpi da chatpagi kari darkar ta gya ba asomdana Manipur mai saga leiri Manipur da makeup mira khona the Naga channel taruk hat padigi justice pidri Meetei masa kaya ma hali lin thoi ngambi Hemanjit ki mihat pa puthok pangamdri Kamal Babu mihat pa puthok pangamdri jiri dagi pikli ba angang ima kaya ma hali puthok pangamdri hojik Delhi gi Ramlila Maidan da pangthokiba protest adugadi akhoi minister MLA CM jawsan deaba aduga jawfam thopora thoktabro Manipur kannabagi tamak natro Manipur gi CM khali base Manipur gi MLA khali base Manipur gi minister khali base kari tawna bano Manipur gi phamnai ba mayam amana phami base imalibak Manipur sigi kadai de kari soi khani kadai de kari wat khani ngak na ba sena bana tro na khoina phamaliba na khoina phammi ba phamdo parja mayam na phamali base imalibak Manipur sigi tamakta phaman bana traba aduga ngasi imalibak Manipur kanbagi mahutta akhoi gi yekna bane na khangna leiriba Kuki gi kangpokpi da makhoi gi program yawba chatli base asene na arubraba aduga ikai khangda badagi lakpane na ngasi di KSRC na akhoi gi Manipur gi CM da phongdok pire amadi Kuki impi Manipur na su boycott to bire ba ikai ba khangde na mina haibi rei ba do ngarang ta changai ba illegal immigrants Kuki narco terrorist na amuk kawbada angabo dumaina kawre e na harau chen gi ba do aduna ngasi di ikai khangda badagi lakpane na haibi rei ba Manipur kannabagi tamakta Manipur MLA minister CM mayam duna pairiba power do ngamdragadi topiro hairapase phana yamna su kuirabani aduga karisu nattaba Kuki na ekhoi gi CM bu season abasidi ekhoi di yamna ikai ba phawri aduga hojik haijaning madi Sikkim masa vibes na maru kok thoi ba mittagi pitai ba khoi di thamoi se juya ba adubu khoi gi phamnai ba MLA minister CM di thamoi de yudri ba se kari gina ba na khoi na loga da ba thodang do mayam changna lorpa ma tam da di na khoi su dugo mai onjan mam thok pane ba na khoi na kangpokpi de chat pasena hana ahan ma thau ne khala kangpokpi de chat liya ba asugum ba kaya taw basina ni ngasi India gi Prime Minister Narendra Modi ji na Manipur gi matang da wafam ba thamdri ba se kari gina ba khangya ba khoi gi Manipur gi MLA CM minister leiriba mayam sidi akhoi gi central na phamwara phamma hagolwara hagotpa adugumba ngaptani aina thausabi diaba aduna bu Delhi gi jantar mantar da ngarang safe Manipur ha lawbasida atai thabak punamak lanchi amaga asida yawbam thokpane ba matang asidi mayam puno pulei ngai sida akhoi su ima leba kanbagi tamakta akhoi su kholaw lawtho lawrasi aina ima amadi leiriba parja mayam sisu aduga thamoi se khara ta oisu pengane ba ekhoi gi leiriba phamnai ba MLA minister CM jingchina kuiraga su kuina hauji wakhal tari ena haiga dabane ba adubu hauji si sum kangpokpi da chatpasena ahan ma mathau ne na khalliya ba na khoi na phammi ba phamdo Manipur kanbagi phambani Manipur gi tamakta haina phaman bani ba se asi kawbi ganu Manipur sida lan pamba mi khara leiri ena khoi CM na haya ba ko ado kanano Manipur sida lan pami ba se akhoi CM na khangdre na hanjan na hangya ba ado e haijage Manipur sida lan pami ba se Kuki nani Manipur sida erang saukhary ba se Kuki nani ekhoi CM na ngaita na haya ba mioi kharama leiri Manipur sida erang pamba mioi kharama leiri Manipur sida lan saugatpa ina ado haujikti ekhoi gi CM na hangiwa phomdugi pakhum pizare Kuki singna Manipur sida lan pambani Kuki singna Manipur sida erang saugatpani haina haujikti CM na Kuki singi mathakta kari action lokhat pidoriba ekhoi gi Manipur gi CM ex CM gi convoy da Kuki singna attack to gi base ekhoi gi hojik Manipur gi CM oibiriba wai khemchana so khangam ngani ko adu tanatana ngasi wai khemchana kangpokpi salubagi matungda Kuki singna hairei base matung manau
Kuki na taba mafam da Manipur gi CM wai khemchan lakpa yaro hena phongdore ba adu oiregadi Manipur da lan paim base kana no Kuki na niya ba ko aduga amuka su hairi Kuki sing na ngasi su Kuki sing na pami ba demand phangdri makhai kana go mata ka wai sanaroi haina adu oiregadi lan paim base kana no Kuki sing na ne ba akhoi naga isinau taruk misam phajalaga makak ka ga halai ba do kana na no Kuki na niya ba adu di lan paim base kana na no Kuki na niya ba akhoi gi pikliba angang tumna imong manung na mamaga leizari ba sahi phadri ba adugi mathakta Kuki sing na attack tawraga bom thadraga hatleba adudi lan pai ba se kana no Kuki na ne ba Manipur sida chathoshin tawbada kangpokpi romda hoji Chusanpur na chathoshin tawbada athing ba piri ba se kana no Kuki na ne ba adudi lan pai ba se kana no Kuki na ne ba hanjan na ekoi gi Manipur gi CM na kana gumba kharana mioi kharana Manipur sida irang saugatli lan pami na hanjan na hairi bado Kuki na lan pambani Kuki ni irang saugatpani adu oiregadi Manipur gi CM na magi power puthokpiro lan pami ba mioi singduga chapchaba action lokhatpiro irang saugatli ba mioi singduga chapchaba action lokhatpiro ba famse sima tang haijege CM gi power do amutang di phudokpiro leibak praja se ingna chikna ayang ba thu matamda leina ba amtang hotna biro famje si haijege Manipur gi CM na hangbagi matungina Manipur sida lan kana pami bano Manipur sida irang kana saugatli bano habado Manipur da lan pami ba sidi Kuki na ni habase malem pumba su khangi ekhoi gi CM na khangna khangam da ba taraga su asugumba mayam se khangjallaga Kuki na Manipur sida lan pamani Kuki na Manipur sida irang saugatpani habase khangabani na hojikti lan pami ba irang saugatpa singdugi mathakta action lokhatpiro famje si mangatang haijege Manipur gi CM ikai ba khangdabadagi kangpokpida lakpani haina KSRC na phongdore matung manau Kuki sing na tabam phamda lakpa yaroi haina KSRC na phongdore habidi Kuki Human Right Council na haribo afam je phongdorakpani chinau mayam hauji Kuki sing na taliba demand phangdri makhai kana go amata ga wari sanaroi haina KSRC na phongdore ngasi su Kuki sing na taliba demand adu da chapsana lep na lei makhoina khalliba makhoina thamiba wafam dagi ninghanba leite wafam su KSRC na phongdore loina na Kuki ingpi Manipur na su ekhoi gi Manipur gi CM na kangpokpida la ambado boycott tawre wafam su phongdore Tanjasi de ekhoi gi CM ikai ba khangdabadagi kangpokpida lakpani haibase aduki matik ikai ningai ba wafam ne ba nemsa kipjen na koiba chatlusi kangpokpida koirusi haisida hekta ekhoi gi CM se pham rang khangdana harau mongina nemsa kipjen ga chatore aisige hekta kangpokpida lakpani ba ko ngasi su Kuki sing na taliba to khaiba lam tanbagi demand leptre wafam se phongdore ba hausingna kari haidorige ngarang de ekhoi gi CM na haigi bani ba Kuki singi wakhalondi kangpokpida chaluba matamda lambi chathohin tobada athing ba pibagi wakhalo leihode na aduga de kadai nonga lakra phola sareba karino akhoi gi CM na ngangi ba wafam aina ngasi bite ama thamdorbe CM ama oina ina thamdorbe wafam se karino asi kyamuk yamna mamal leibam thuiya ba khanbam thokpra thoktabra ba CM ama oina leiriba se Manipur pumbagi mapi mapa ama oiribane ba Manipur entire Manipur sigi oina ama khaptane ba CM oiriba se adugumba CM dona aina ngasi ngangdriba wari se kaino khallaga ngangadabane ba aina ngasi tawdriba thabak se kaino khallaga tawgadabane ba hekta nemsa kipjena haure se da kangpokpi da chatpani ba aduga ngasi Kuki sing na kari haire kana guma amataga wari sanore Kuki sing na taliba demand phangdri makhagi makhoina khalliba makhoina hairiba wari to aduga chapchana lepaga leiriaba adubo ekhoi gi CM di hanjan hanjana kangpokpi da chatna ba Chusanpur da chatna ba to honeba karino nemsa kipjena haurakpada hekta ngaugra baba nemsa kipjena haire sida Manipur da huji lawgadaba thaudang lawgadaba aruba thabak to adu langchega kangpokpi da chatpasena hena khwaide aruba thabak laba adu chatluba dogi kari kana ba pura agyaba CM amo ina kangpokpi da chatluba do kari kana ba pura agyaba nonga lakpada CM matong manau Kuki na tabapam da lakpa yaroi hairi asiro kana ba Kuki ingpi Manipur na boycott tawre CM na laamado aduro kana ba Kuki sing na taliba demand phangdri makhai makhoi kana go mama wai sanaro hai aduro kana ba kari kana ba pura kya bangarang kangpokpi da chatluba do khara ikai ba khangsi ikai ba khangsi akhoi gi CM amani akhoi ne yamna ikai khomna na respect to honingi mayam sina Manipur gi CM bu ikai ba khangan ikai ba akhoi ikai khomna jari ba pham de akhoi hayan janingi ba aduga ilai ne ikai ba khangdabadagi kangpokpi da laamani haibado akhoi thamoi se jui noaite ba Sika haijaningi Manipur gi CM ama oiribase Manipur pumbagi CM ni CM amna thamdra wafam se aduki matik aruba wafam oigadabani aduki matik mamal leba wafam oigadabani ngahak lai ga ama mamal yawdu wafam do thambigan wafam se sima khatang haijage
Pani mom channel sibu yengbiri ba mayam pona po ikai khomnajari ngasi gidi video se matang se ga loisanjarege video se ga soiran yaw kheba kya lage so ngapi waina pani mom channel sibu yengbiri ba mayam pona makpo ikai khomnajari kanglei pangna yai fare ibedo pakhang mane yai fare